ताहनजगदोरिबो वारिसी मपालमगी फुंगा वारीनी मरमदुना वारिसीदा विंडमिल हाइबा इंग्लिश की वाही अमखक यावरिबसी मयामना सममनदनबा निंगसिंगजरी ममांगैदा हिरम खुदिंगमक्ता यामना हैसिंगबा नुपा अमखक लेरमे महाक्सी लानमी ओइरमे अदुगा महाक यामना चावबा लान अमदा यावरमे लानदुदा महाकना थोइदोक हेंदोकना थौना उतखिबादुदा महाकपु मसक खंगबिबो ओइना मखोइगी लानमीगी मकोक सेनापतिना मंगोंदा सेल खरा पिबिरमे पिरकलिबा सेलदु अदुक्की मतिक यामदबदुदा नुपादुना हायरमे नाइखो सेलसिना मतिक चाबा हाइबदु ओइद्रि अइना तौखिबदुगा हायरुरदि इनिंग थौना अइंगोंदा मागी लेजरिबा लनथुम पुंबसी लोइनमक पिरकनी असुमना हायरमलगा नुपादु यामना साउना चटखिरमे महाक उमंगलोमदा असुम लाक्लमे उमंगदा खरा चंगलबगी मतुंगदा मसा मउ फाबा नुपा अमखक उ यालगा लेरंबदु थेंगनरमे महाकना मसा मउ फाबा नुपादुदा हायरमे महासोय नहाक अइगी खोंगलोय ओइना चलसे अइखोय अनि पुल्लवदी मालेमसिदा अइखोयबु नबीनबा कनामता लेरोय मसा मउ फाबा नुपादुना अमुक खुमलक्लमे ओ अदुदी अइगी उसिंगसी युमदा अमुक्ता हाना थनमखिगे अदुगा अइ मफमसिदा अमुक लाके असी हायरगा महाकना यालिबा उ पांबी तरुक अदुदगी उ पांबी अमखक ताप पाइखलमे अदुगा लेमहौरिबा अचौबा उ पांबी मंगादुगी अकोइबदा कोयत यसिलमे अदुगा मनमदा थांगतलगा पुखिरमे ngaiak leiraga masama u phaba nupadu amuk halakle aduga nupa aduna lusinglага punna amuk lakminarami khara chalabagi matungda sadanba nupa amakhak mamit namo isilaga makhong khu khudak kulaga ten pairaga teli chinglaga leirame matamduda lusinglaga lakliba nupaduna hangi mahasoy naha kari torumlibano sadanbaduna khumi mafamsidagi mail anirom lapa mafam amada उजाव अमखक हौरे उजाव सिगी मथक्ता हयंग खोंग्याबी अमखक तोंगगा लेरे मदुनि अइना कापके तोरिबसी मसिदगी सदानबा नुपासी मिट यामना सिंगबा अरापबु उबा ngamba नुपाने हाइबसी लुसिंगबदुना खंगलम्मे अदुना हायरक्लमे फरे नुपा अइखोय पुना चटमिनरसी अदु ओइरबदी अइखोयबु ngambinaba मालेमदा लेरोय असुमना हाइनरबगी मतुंगदा मखोय अहुम अमुक पुन्ना लाकमिन्नरे खरा चलबगी मतुंगदा लम्हांग अमखक लेरमे लम्हांग असिदा नुंगसितना हुंबदा पंखा उंगलगा मै सुंगनबगी खुलाई हाइबदी विंडमिल खरा लेरमखि अदुबु अंगकपा अमखक थोक्लमे मदुदी मफमसिदा नुंगसित अमत्ता सिटपा तौदे अदुबु विंडमिलगी पंखा सिंगदु यामना कन्ना उरु उरु उंगले मसिदा ngakladuna लाक्लिबा मखोय अहुमना मुन्ना येंगलगा पंखा उंबगी माइकैदु येंगलम्मे मदुदा खंगले माइकै अमदगी पंखा अदु तमना साफु कन्ना नुंसित अमखक सिसिलक्लिबदो मखोय अहुमना नुंसितुगी हौरकफमगी माइकैरोमदा असुम लाक्पा मतमदा नुपा अमखक उ मतोंदा फमलगा लैरंबदु उरे नुपादु मनातोन मखुंदु नामा मेंसिलगा अतोपा मनातोन मखुल अदुदगी नुंसित कन्ना कामलगा लैरमखि नुपासी उबा मतमदा लाक्लिबा मखोय अहुमगी मनुंगदगी लुसिंगबदुना हायरक्लमे नुपा नहा करी तोरिबनो नुपादुना खुमलक्खि मफमसिदगी माइल अनिरोम चलगा विंडमिल तरेट खक लेबने विंडमिलगी पंखादु अइना सोर कामलगा उंगलिबने पाउखुमसि तारुबा मतमदा नुपासी महाकी मनातोना कामबा मतमदा साफु कल्लबा नुंसित पुथोकपा ngami हाइबसी खंगलमे अदुना लुसिंगबदुना अमुक हायरक्लमे यामना फरे नुपा नहाक अइखोयगा पुलसी अइखोय पुल्लबदी मालेमसिदा अइखोयबु नबीनबा कनामता लेरोय अदुदगिदी मखोय मरी पुन्ना अमुक लाकमिनरमे खरा चलबगी मतुंगदा यामना ngakpa नुपा अमखक मखोंग नामतना लेपगा लैबा थेंगनरमे नुपासिगी मखोंग नामदु मागी मनाक्ता तारगा लेरमे मतौदु उबदा लाक्लिबा मखोय मरीगी लुसिंगबदुना हायरक्लमे ए महासोय करीनु नहांगना तोरिबसिबो नुपादुना खुमे अइसी लमजेलोय अमने करीगुंबा अइना अइगी खोंग अनिमक्सि यावरबदी अतियादा कन्ना पारिबा उसेक्तगी सुहेना अइने हेना यांगबा हेले अइबु हेनबिनबा कनामता लेते अदुना अइगी खोंग नामसी लौथोकचरिबने ओ
ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯄꯨꯜꯂꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯜꯂꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯉꯝꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯣꯏ꯫ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯁꯣꯏ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯇꯨꯄꯤ ꯑꯗꯨꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡ ꯈꯨꯝꯂꯒ ꯎꯞꯂꯤꯕꯅꯣ? ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯇꯨꯄꯤꯁꯤ ꯑꯁꯨꯝꯅ ꯎꯞꯇ꯭ꯔꯕꯗꯤ, ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯁꯤ ꯃꯦꯟꯗ꯭ꯔꯕꯗꯤ ꯅꯥꯀꯣꯡꯁꯤꯗꯒꯤ ꯑꯏꯪꯕ ꯎꯟꯒꯨꯝꯅ ꯏꯪꯕ ꯅꯨꯡꯁꯤꯠ ꯄꯥꯏꯊꯣꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯇꯤꯌꯥꯗ ꯄꯥꯏꯖꯔꯛꯄ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯏꯪꯃꯟꯕꯗꯒꯤ ꯈꯨꯗꯛꯇ ꯁꯤꯔꯒ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯄꯨꯜꯂꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯝꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯟ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯕꯗꯤ ꯃꯤꯁꯛꯇꯨ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯀꯅꯤ꯫ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯂꯝꯖꯦꯜꯗꯨ ꯑꯩꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯆꯦꯜꯍꯟꯖꯕ ꯌꯥꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯑꯗꯨꯅ ꯂꯝꯖꯦꯜꯗꯨ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯝꯖꯦꯜꯂꯣꯏ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯂꯝꯖꯦꯜ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯒ ꯂꯝꯖꯦꯜꯒꯤ ꯃꯑꯣꯡꯗꯤ ꯑꯁꯤꯅꯤ: ꯂꯝꯖꯦꯜ ꯊꯥꯐꯝ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯒ ꯂꯩꯕ ꯒꯨꯍꯥ ꯑꯃꯗꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯟꯅ ꯄꯨꯔꯛꯄ ꯉꯝꯕ ꯍꯥꯟꯕ ꯇꯥꯟꯅꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯖꯦꯜꯂꯣꯏ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯉꯛꯄ ꯄꯤꯊꯣꯛꯆꯔꯛꯄ ꯒꯨꯟ ꯑꯃ ꯌꯥꯎꯕꯅꯤꯅ ꯂꯝꯖꯦꯜꯗꯨ ꯏꯔꯥꯏ ꯂꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯝꯖꯦꯜꯗꯨ ꯅꯤꯡꯊꯧꯅ ꯂꯝꯊꯥꯔꯝꯃꯤ꯫ ꯂꯝꯖꯦꯜ ꯍꯦꯛ ꯂꯝꯊꯥꯕꯒ ꯂꯝꯖꯦꯜꯂꯣꯏ ꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯁꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯂꯝꯖꯦꯜ ꯍꯦꯛ ꯊꯥꯈꯤꯕꯒ ꯑꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯣꯏꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯆꯠꯂꯛꯂꯒ ꯒꯨꯍꯥꯗꯒꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯛꯂꯒ ꯒꯨꯍꯥꯗꯒꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒ ꯑꯗꯨꯒ ꯑꯃꯨꯛ ꯂꯝꯖꯦꯟ ꯆꯦꯟꯕꯒ ꯀꯔꯤꯒ ꯋꯥꯃꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ ꯍꯥꯏꯅ ꯂꯝꯕꯤꯗꯨꯗ ꯇꯨꯝꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯇꯥꯔꯝꯕ ꯎꯀꯛ ꯑꯃꯗ ꯃꯣꯟ ꯑꯣꯏꯔꯒ ꯉꯥꯔꯒ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯒꯨꯍꯥꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯄꯥꯇ꯭ꯔꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯑꯃꯨꯛ ꯍꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯖꯦꯜꯂꯣꯏ ꯅꯨꯄꯥꯗꯨ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯏꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯤꯠ ꯌꯥꯝꯅ ꯊꯧꯕ ꯁꯥꯗꯥꯟꯕ ꯑꯗꯨꯗ ꯃꯈꯣꯏꯗꯨꯕꯨ ꯀꯗꯥꯏ ꯀꯗꯥꯏ ꯌꯧꯔꯛꯂꯦ ꯌꯦꯡꯉꯣ ꯍꯥꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯥꯗꯥꯟꯕꯗꯨꯅ ꯑꯔꯥꯞꯄꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯂꯝꯖꯦꯜꯂꯣꯏꯗꯨꯕꯨ ꯎꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯟꯗꯨ ꯇꯦꯟꯖꯩ ꯍꯥꯞꯂꯒ ꯇꯦꯂꯤꯗꯨ ꯊꯃꯣꯏ ꯌꯧꯅ ꯆꯤꯡꯂꯒ ꯇꯨꯝꯂꯤꯕ ꯂꯝꯖꯦꯜꯂꯣꯏ ꯑꯗꯨꯒꯤ ꯃꯣꯟ ꯑꯣꯏꯔꯤꯕ ꯎꯀꯛ ꯑꯗꯨꯗ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯖꯦꯜꯂꯣꯏꯗꯨ ꯃꯤꯠꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯇ꯭ꯔꯗꯨꯗ ꯏꯁꯤꯡ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯒꯨꯍꯥ ꯑꯗꯨꯗ ꯍꯜꯂꯒ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯒ ꯂꯝꯖꯦꯜꯗꯨ ꯃꯍꯥꯛꯅ ꯉꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯖꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯟꯃꯤ ꯃꯥꯟꯕ ꯃꯤꯗꯨꯗ ꯄꯤꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥ ꯇꯥꯟꯅꯔꯒ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅꯨꯄꯤ, ꯋꯥꯔꯨꯒꯅꯨ, ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨꯀꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯇꯔꯨꯛꯇ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯆꯥ ꯑꯊꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫
ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯅꯤꯡꯊꯧꯅ ꯌꯣꯠꯀꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯐꯛꯂꯥꯡ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯌꯣꯠ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯡ ꯑꯃꯗꯤ ꯊꯣꯡꯅꯥꯎꯁꯨ ꯌꯣꯠꯀꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯀꯌꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯑꯆꯥ ꯑꯊꯛ ꯆꯥꯅꯕꯁꯤꯡꯗꯨ ꯃꯈꯣꯏ ꯇꯔꯨꯛꯅ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯇꯨꯃꯤꯟꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯆꯥꯛꯊꯣꯡꯕꯗꯨ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ ꯄꯨꯖꯥꯔꯤ? ꯌꯣꯠꯀꯤ ꯀꯥ ꯑꯁꯤ ꯃꯈꯥꯗꯒꯤ ꯃꯩ ꯀꯟꯅ ꯊꯥꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯠꯀꯗꯕꯅꯤ꯫" ꯃꯅꯥꯏ ꯆꯥꯛꯊꯣꯡꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯣꯠꯅ ꯁꯥꯕ ꯀꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯀꯥꯗꯒꯤ ꯃꯩꯖꯥꯎ ꯒꯔꯪ ꯒꯔꯪ ꯊꯥꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯑꯆꯥ ꯑꯊꯛ ꯇꯧꯔꯤꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯛꯄꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯑꯁꯥꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯅ ꯊꯛꯅꯕꯗꯨꯒꯤ ꯃꯅꯤꯜ ꯃꯩꯁꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯅ ꯁꯥꯒꯠꯂꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯇꯨꯄꯤ ꯄꯩꯅ ꯎꯞꯄ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯝꯂꯤꯕ ꯑꯣꯏ ꯊꯪꯕ ꯃꯅꯥꯀꯣꯡꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯥꯀꯣꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯑꯏꯪꯕꯗꯨꯅ ꯁꯥꯔꯝꯕ ꯀꯥꯗꯨ ꯄꯨꯡꯏꯪ ꯏꯪꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯐꯥꯎꯕ ꯏꯪꯃꯟꯕꯗꯒꯤ ꯐꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯁꯤꯔꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯌꯣꯠꯀꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯀꯥ ꯑꯁꯤꯗ ꯁꯥꯍꯜꯂꯛꯂꯤꯕꯁꯤ ꯌꯥꯝꯅ ꯐꯩ, ꯃꯔꯝꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯐꯝꯖꯤꯟꯈꯤꯕꯗꯒꯤ ꯆꯥꯕ ꯌꯥꯔꯨꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏ ꯇꯔꯨꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨ ꯆꯥꯛꯊꯣꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯥꯎꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯆꯥꯛꯊꯣꯡꯕ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯖꯩ ꯍꯥꯏꯗꯨꯅ ꯒꯔꯪ ꯒꯔꯪ ꯆꯥꯛꯂꯤꯕ ꯃꯩꯖꯥꯎꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯩꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯥꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯅꯤꯡꯊꯧꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯂꯧꯅꯤꯡꯕ ꯂꯧꯔꯣ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯕꯨꯗꯤ ꯊꯝꯕꯤꯔꯝꯃꯨ." "ꯑꯣ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯁꯨ ꯌꯥꯔꯦ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯪꯖꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯏ ꯑꯃꯅ ꯄꯨꯕ ꯉꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯥꯜ ꯆꯥꯡꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯔꯦ." ꯅꯨꯄꯥꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯅꯤꯡꯊꯧꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯨꯆꯤꯡꯕꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯐꯔꯦ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 14ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯗꯨ ꯂꯧꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯃꯉꯥꯗꯨꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯔꯨꯛꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯑꯐꯥꯎꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯇꯨꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯅꯦꯛꯂꯒ ꯌꯥꯝꯅ ꯀꯟꯕ ꯐꯤ ꯑꯃꯗꯤ ꯂꯪꯅ ꯁꯥꯕ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯈꯥꯎ ꯑꯃꯈꯛ ꯇꯨꯍꯜꯂꯝꯃꯤ꯫ ꯈꯥꯎ ꯑꯆꯧꯕꯗꯨ ꯁꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯈꯥꯎꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯄꯨꯂꯞ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯇꯧꯅꯕꯅꯣ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯈꯥꯎꯗꯨꯗꯤ?" "ꯏꯅꯤꯡꯊꯧ, ꯃꯁꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯅꯕꯅꯤ." ꯅꯤꯡꯊꯧꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯃꯅꯥꯏꯁꯤꯡꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯌꯥꯝꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯈꯥꯎ ꯑꯆꯧꯕ ꯑꯗꯨꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯔꯛꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯃꯌꯥꯝꯅ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯒꯠꯂꯒ ꯃꯅꯝꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯤ 200-300ꯅ ꯄꯨꯒꯗꯕ ꯄꯣꯠꯇꯨ ꯅꯨꯄꯥ ꯑꯃꯈꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯂꯒ ꯄꯨꯈꯤꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯌꯥ ꯀꯥꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯅꯨꯄꯥ ꯇꯔꯨꯛꯇꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯈꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯥꯏꯈꯣ ꯅꯨꯄꯥꯁꯤꯡ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯦ꯫ ꯃꯁꯤ ꯏꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝꯅꯤ." ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯥꯎꯕꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯁꯣꯔ ꯀꯥꯝꯕꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯣꯏꯅ ꯀꯥꯝꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯃꯈꯨꯟ ꯅꯥꯝꯃꯗꯨ ꯃꯦꯟꯁꯤꯜꯂꯒ
ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅ ꯍꯨꯝꯕ ꯃꯇꯝꯗ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯥꯝꯕꯗꯨ ꯇꯣꯛꯄꯤꯔꯝꯃꯤ꯫ ꯃꯊꯛꯇ ꯄꯥꯏꯈꯠꯂꯨꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯂꯞ ꯊꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯄꯥꯎꯗꯨ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ ꯐꯔꯦ ꯐꯔꯦ, ꯃꯈꯣꯏ ꯆꯠꯆꯈ꯭ꯔꯁꯅꯨ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯀꯟꯕ ꯇꯔꯨꯛ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯗꯨ ꯃꯈꯣꯏ ꯇꯔꯨꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯅꯨꯡꯉꯥ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯔꯥꯟ ꯈꯨꯕꯝ꯫ ꯅꯣꯡꯃ ꯔꯤꯁꯤ ꯑꯃꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯌꯣꯛ ꯊꯥꯛꯆꯔꯤꯕ ꯂꯧꯎꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯔꯤꯁꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯍꯥꯛ ꯀꯔꯤꯃꯇ ꯋꯥꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯅꯤꯡꯇꯝꯅ ꯂꯩꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯨ ꯑꯩꯉꯣꯟꯗ ꯂꯩ꯫ ꯂꯥꯎ, ꯑꯩꯒ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯕꯩꯀꯨꯟꯊꯗ ꯆꯠꯃꯤꯟꯅꯔꯁꯤ"꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯒꯅꯤ? ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯇꯨꯡ ꯏꯟꯅꯅꯕ ꯁꯦꯝ ꯁꯥꯖꯔꯝꯂꯒꯦ"꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯔꯤꯁꯤꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯑꯩ ꯅꯍꯥꯛꯀ ꯍꯥꯏꯅꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯇꯝꯗꯨ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯎ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯕꯩꯀꯨꯟꯊ ꯌꯧꯅꯕ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯅꯟꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯌꯧꯕꯤꯗꯨ ꯐꯪꯂꯨꯔꯁꯤ"꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯍꯟꯗꯛꯇ ꯂꯨꯍꯣꯡꯈꯤꯕꯗ ꯃꯉꯥꯏꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯁꯤꯡ ꯐꯥꯎꯕꯗꯤ ꯎꯅꯤꯡꯉꯤ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯏꯕꯨꯡꯉꯣꯒꯤ ꯇꯨꯡ ꯏꯟꯖꯔꯒꯦ"꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯔꯤꯁꯤ ꯑꯗꯨꯅ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯃꯅꯥꯛꯇ ꯍꯨꯏ ꯑꯃꯈꯛ ꯀꯨꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨꯅ ꯁꯤꯔꯒ ꯍꯨꯏ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯔꯤꯁꯤꯗꯨꯒꯤ ꯅꯨꯡꯒꯤ ꯃꯤꯠꯅ ꯎꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯨꯏꯗꯨꯗ ꯋꯥ ꯉꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯃꯥꯡ ꯃꯄꯣꯛ ꯈꯪꯕ ꯉꯝꯕꯒꯤ ꯒ꯭ꯌꯥꯟ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯏꯗꯨꯗ ꯍꯪꯂꯝꯃꯤ, "ꯍꯦ ꯃꯤꯑꯣꯏꯕ, ꯍꯨꯏ ꯑꯣꯏꯅ ꯅꯍꯥꯛꯅ ꯍꯟꯊꯕ ꯃꯄꯣꯛꯁꯤꯗ ꯄꯣꯛꯂꯤꯕꯁꯤ ꯏꯀꯥꯏꯗ꯭ꯔꯥ? ꯂꯥꯎ, ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯍꯟꯊꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄꯤꯔꯒꯦ"꯫ ꯃꯗꯨꯗ ꯍꯨꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ ꯔꯤꯁꯤ, ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯌꯨꯝꯁꯪ ꯍꯨꯏ ꯑꯣꯏꯅ ꯃꯇꯝ ꯈꯔꯗꯪ ꯂꯩꯅꯤꯡꯂꯤ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯃꯤꯅꯤ꯫ ꯂꯨꯠ ꯋꯥꯂꯥꯁꯤꯡ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯄꯩꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝꯁꯤ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯏ꯫ ꯆꯍꯤ 10 ꯈꯛꯇꯪꯗꯤ ꯑꯃꯨꯛꯇꯪꯒ ꯉꯥꯏꯕꯤꯈꯣ, ꯑꯗꯨꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯔꯤꯁꯤꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯐꯝꯗꯨꯒꯤ ꯁꯛꯇꯝꯁꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯂꯦ꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯁꯥꯒꯠꯂꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨ ꯂꯤꯜ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯔꯤꯁꯤꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯠꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯂꯤꯜꯗꯨ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯀꯛꯆꯦꯡ ꯃꯍꯨꯝꯒꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯂꯩꯅꯨꯡꯗ ꯐꯨꯝꯂꯒ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯗꯨꯕꯨ ꯁꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯤꯗꯨꯅ ꯀꯛꯆꯦꯡ ꯃꯍꯨꯝ ꯄꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤ, ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯁꯤ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯣ? ꯅꯍꯥꯛꯁꯤ ꯁꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯔꯦꯗꯣ꯫ ꯂꯥꯎ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯃꯨꯛꯇꯤ ꯐꯪꯍꯟꯒꯦ"꯫ ꯂꯤꯜꯗꯨꯅ ꯑꯃꯨꯛ ꯂꯩꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯥꯛꯄ ꯉꯝꯂꯔꯣꯏ, ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩꯍꯥꯛ ꯂꯩꯅꯨꯡꯗ ꯑꯩꯅ ꯂꯣꯠꯂꯒ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯁꯪꯂꯒ ꯑꯁꯨꯃꯛ ꯂꯩꯔꯒꯦ"꯫ ꯑꯗꯨꯗꯒꯤꯗꯤ ꯔꯤꯁꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯥ, ꯅꯈꯣꯏꯒꯤ ꯃꯅꯤꯡꯗ ꯀꯛꯆꯦꯡ ꯃꯍꯨꯝꯒꯤ ꯄꯨꯡ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯆꯤꯛꯂꯒ ꯁꯤꯍꯟꯕ ꯉꯝꯕ ꯂꯤꯜ ꯑꯃꯅ ꯅꯈꯣꯏꯒꯤ ꯅꯄꯨꯕꯣꯛꯅ ꯅꯈꯣꯏꯒꯤꯗꯃꯛ ꯄꯩꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯁꯪꯂꯒ ꯂꯩꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯤꯜꯗꯨ ꯍꯥꯠꯇꯣꯛꯂꯒ
ꯂꯟ ꯊꯨꯝꯗꯨꯒꯤ ꯃꯄꯨ ꯑꯣꯏꯖꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯂꯧꯎꯕꯗꯨꯒꯤ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯂꯤꯜꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯃꯩꯊꯪꯗ ꯅꯤꯡꯇꯝꯍꯟꯈꯤ꯫ ꯑꯄꯥꯝꯕꯒꯤ ꯑꯃꯗꯤ ꯀꯂꯛꯄꯒꯤ ꯀꯤꯁꯤꯅ ꯀꯤꯔꯤꯕ ꯃꯈꯩ ꯖꯤꯕꯁꯤꯡꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯤꯅ ꯇꯥꯛꯂꯤ꯫